TG Higher Secondary School Students Union के General Secretary 𝗺𝗶 ꯍꯧꯖꯤꯛꯅ Gujarat ꯃꯤꯡ ꯆꯟꯗꯨꯅ ꯃꯍꯩ ꯇꯝꯂꯤꯕ ꯃꯟꯁꯤ ꯁꯒꯣꯜꯁꯦꯝꯅ ꯁ꯭ꯇꯦꯠ ꯑꯗꯨꯗꯒꯤ ꯅꯣꯔꯊ-ꯏꯁ꯭ꯠ ꯋꯤꯟꯗꯣꯗ ꯊꯥꯔꯛꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯑꯃꯁꯨꯡ ꯍꯦꯃꯟꯖꯤꯠꯀꯤ ꯃꯤꯍꯥꯠꯄꯨ ꯇꯦꯔꯣꯔꯤꯁ꯭ꯠꯀꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯍꯧꯈꯤꯕ 6 ꯖꯨꯂꯥꯏꯗ ꯃꯥꯡꯈꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ of Kindergarten Montessori School ꯑꯃꯗꯤ ꯍꯤꯖꯝ ꯂꯤꯟꯊꯣꯏꯉꯥꯝꯕꯤ of TG Higher Secondary School ꯃꯥꯡꯈꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯄꯤꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯧꯖꯤꯛꯁꯨ ꯊꯥꯒꯠꯂꯛꯂꯤ꯫ ꯃꯁꯤ TG Student Unionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯈꯣꯏ ꯑꯁꯤ ꯀꯔꯝꯅ ꯍꯥꯠꯂꯝꯒꯗꯕꯅꯣ ꯀꯔꯝꯅ ꯁꯤꯔꯝꯒꯗꯕꯅꯣ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯀꯤꯕ ꯇꯨꯖꯨꯡꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯗ ꯐꯥꯎꯔꯤ꯫ ꯊꯣꯛꯏꯕ ꯂꯥꯟ ꯑꯁꯤꯗ innocent people ꯀꯌꯥꯕꯨ ꯍꯥꯠꯄꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ innocent people ꯍꯥꯠꯄ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ innocent people ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯛꯄ ꯃꯁꯤꯗ state government ꯑꯃꯗꯤ central government ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? Why state government and central government is silent?